Kurumjari, ISTV Pauming Tabiriba Simutaram Noctori, Hosi Maroi Pau. Indo Myanmar border fencing, Waroishin Latring Aida, Manipur Gilamda, Myanmar na Una Sambal Kajilagle. Political parties in Yapun Bami from Kongnaba CPI na Dabito Cray. Amadi, Wall Bamboo Degi Thoram Manipur Dasu, Pangto Cray. Hosi Mapung Pau. Indo Myanmar border fencing gi Waroishin Procting Aida Manipur Gilam, Howland Fai Gima from Karada, Myanmar gi official Singna Una Nauna Sambal Kajil Amarum da CPI gi Kangbu Amana Indo Myanmar border fencing gi Fibam Yangsin Cray. Fencing Kabagi Tabakudak Taleb Trabadi Miyangi Iho Lakani Haina, CPI Manipur State ki ICC Secretary El Sotin Kumar High Cray. Border fencing Yanshin Bagi Kongset Aduda Manipur State Council, Bharat Communist Party, CPI gi Women's Front, Students Front, AISF, More Local Council, CPI Gimio Singna Sarugya Border fencing Asina, Maram Oiduna, Ward number Manga, Muslim Singi, Leifam Oiriba, Mafam Amade, Tamil Singna Ladiba, Mafam Amade, Mahalaxmigi Mandir Ase, Loxin Kibaya Bagi Pibam the Lady, Maite Council More Amade Tamil Sangamgi Kangbunasu, fencing Kabagi Matang the Pen the Bafungora K. Howland 5 Biles border, da Myanmargi official Kayana, Una Sambal Nauna Karakpada, Biles Sib, Lal Hung Sungna, Pen the Bafungo K. No book having say, Marang Havani. So, Junction Lady, my head cabin. Oh, quite a civilian. So, I was late. Pakan Lumer Levy. Masi Matanda, party, Amamandum, party Amla Creba. Masi Pilari Matanda. Adobo, Puji Pow Aridba, Tangtabama, Asing Mati, woman of Pukatre, Puji Pow. Sotin Kumana fencing Kaba Lep Nabatongan Tongan Balup Kayana Dabi Toring a Cherekta, Samal Karakpa si CPI na Pende, border fencing Wafam Asi Parliamenta CPI na Pukat Krabani, Manipur Sarkana to Bumatam da Miyangi, Apamagi Matung in a Tabak Lokapana, Apaba Kongtang, Oigani Hike. Equally border or Besakta Mamse, Munna Kangba, Adurana Manipuri, a sing Macha, Manipuri, Machamana, Equi Litohun Biba, Madugi, Bami, Equi Manipuri, Lam Kayama, Mangba Bagi mi Pine of Kia Poli, Maseda, Bharot Sarkana, State Sarkana, Dominally took Patarabadi, Yama Sativa, Jun Taragani, Pandagin Sativa, Yukayama, Madu Soidana, Tolpayavi, Yadumba, Tanja, Lakani, Maramaduna, State Sarkana, Yam seriously. Masi lobum toy, Aduga Loina, Equi Kanogi, Maroina, Koi, Baro Sarkana, Equi Bordergi Suse, Masi Yam Nintina, Paikatana, the Yam Tunko in a Santi Wina, solution of Portnava, one of them to either Communist Party, Mike de Apple Tozari. Amaram da border fencing as Sigimatang, the government to Minalation by Yaroi, all political party meetings in Gadabane, Amadi political parties singing who sings Saruyaduna, Youngsinabas in Gadabane Haina, CPI and Dabito Cray. Nasi Kongsarasika Marilena, CPI office the Pantoki Bapau Gimi from the Mangina, Wafamasi to Minna, Luisin Bayaba, Wafam Nate, Akanaba boundary later Ida. Makalamatagi fencing Kabayaroi, Iramasigi Matanga, India Prime Minister, Home Minister, Amadi External Affairs Minister, Dakanganduna, Manipur Gilam Mang, the Nabahona Gadabani Hike. Dr. Narana, Nampai Kaibayaba, Wafam Laklaba forward the government to Minalation Basi Yanning Day. Houses Satariba fencing as a Makatana Satarabadi, Manipur Gilam, Town Mangani Hibasi Miam, the Kangaraba Wafamni, Iramasida Miamna, so Akan by Iho, Ho Matautai. Atumatamda all political party me from Pangtok Padanatana, Hakteng Natsatuna, Yang Yangsinabasin Gadabani Hike. Manipur state government, a two Manipur Ranti rules in a set. Loina Marpon to be an issue say, kind of book undemarcated border issues in a set. Must you resort on one of the joint working group Myanmar, Amasum, Shema Gamatu in Silania. Mangarak Suba Wall Bamboo Degi Thoronga Sangai Pro the Pangto Cray, giving Trina Sinduna Pangto Pathoramaduda, Deva Bamboo and Allied Industry Deva Berta Kumantem, Oriental College Senior Lecturer Brozendro Susarugia K, giving Trina Potokpa, Wagi Potok Sing Miam the Utki, Thoronga Marilena, Rhythm of Manipurna, Nauna Compost of Bamboo Melodies, Miam the Kudoltam K. Brozendro na Funduki Bada, Maliam da, Saba Hengalakpa, Ingba, Hengalakpa Made, Matam Chadana Nong, Chuba Kayatoliba Asi, Mausagi Kalkarak Padagini, Chief Guest Kiba Eco Parki in Charles, Amusanana, Wagi Kanaba Singh, Miamna, Kangzin Gadabani, Giving Tree na
wana kari kari saba yabagi haibagi matangda miyamda khanganba asi afaba khongthang amani aremada wa mangaloi se haina appeal tauke wana akogi aeroplane sar matam sida koina somda awareness ki sidlang go ho midang ai misigita matanda 6 soba world bamboo days the day koi khare hena song tongna na ba pungbi chansi ase haje Thayong village da leiriba low pari singi phau pambi sing utong satpana kumsi sahi phau lokpa ngamloi dore masida mari leina ba Manipur sarkar gi miyoi singna miyeng sangbiu haina khunja singna phongdok na rakle loinana khulasida awada pa kaya su mayok na re hiram sida reporter ma Imphal dagi kilometer kuntra kare hen chatlaga laiba lamlai kendra gi manung da lairiba Thayong village da kumsi sahidi phau pambi sing da utong satpana maram moiduna phau lokpa ngamloi dori paumiti mamana mafam adu da chaluba matamda nongren bazar dagi hauraga khullasi taba phawda lambi phattaba kya thengnarke loinana lambi sida chaka mari panba gari ani thaina bayade khullasi da komjati na khunda duna miyoli sing amagi mathakta leiri khunja sing gi maru iba sinphamdi lauba amadi atai manama sing mahimarong thabane Manipur gi miyamna Thayong gi kihom haina su khangna duna kihom पुथोकदा ममिंग चलिबा खुल्लामने खुंजासिंगना किहोम 4 लाख मंगा हॉर्टिकल्चर डिपार्टमेंट दा योनना बा हाइबदसु डिपार्टमेंट ना हंडक दा याबा पीखरे मसिदा खुंजासिंग इनकम खरदि लाख प याय हाइना थाजनरी नाकलमरोमदा लंबी फट्टबा अमदि पैसेंजर गाड़ी इचेन चेंदबना मरम मोइदुना ललोलितिक तौबदा खुंजासिंग अवाबा कया थेंगनरी खुल्लासिदा थकननबा इसिंग फंगद्री मईगी अवाबा कया थेंगनरी लोइनना मफम मसिदा प्राइवेट स्कूल अमदि गवर्नमेंट जूनियर स्कूल अममम लेरी मसिदा अंगांसिंग स्कूल कानरी खुल्लासिदा टूरिस्ट स्पॉट ओइबे याबा मफम सु लेरी सरकारना मियंग चांगलबदी स्टेट असिगी रिवेन्यू लानबे याबा मफम ओइना सेमगतपा यागनि हाइना सु थाजनरी हौजि खुंजासिंगना अवाबा कया मायोगनारिबा सिदा मरि लेनबा लमलाई केंद्रगी म्यूट अमदि सरकारगी कंसर्न अथॉरिटीना मतेंग पांगबियो हाइना खुल्लासिगी खुंजासिंगना पाउमिसिंगदा फुंदोरके लंबी नवाबगा नै नवाबगा इसिंग नवाबगा थयोंगी बगे असिगी थयोंगी लमसे अहानबा खोइना खुदबा मखाइदि उतो लोइना काबखरे मसी तानुरगसु यादरे सरकार दा खोइ हाइदिंगबदि असिगुमबासी ताननिंगे अदुगा करिकुंबा उतोंगसी मथंगदि खोइन हुनमगान उतों कापतनबा हिता लांग थाकसे खोइ दरकार ओइब्रा आइबसी खननिंगे पोथोक तो लाथरगदि चादबदि यादबनिना गवर्नमेंटगी सिंग अहोंग तांग खरा खोइबा खुनगंग दा नुसिबिनबा खरा येनबिबा मतेंग तौबिबा आइबसी दरकार याम ओइ खोइदा ISTV पाउगिदमक बोया निंगथोक जंगल लोइनाना नावरोइबम फिलिप्स थायोंग विलेज इम्फाल ईस्ट September 13 numidang pung 3:45 tabada nagamapalgi naga turel mathakta simplex company gi thabak sunaba leiba nan manipuri singi khola amada bom pokhai handuna sinmi mapan sikhiba amadi atai tara ni thoina aruba phibamda aso panangan khiba thodok adu tongan ba aina tingkhraba lalolup taruki apunba korkonga mari leina di hare media coordinator ais poina tholakpa cherol amada mamang sahi ing solution ani tara ni thoigi December 13 fawbagi manungda Manipur da leiriba mapaldagi lakpa mitop sing Manipur thadoktuna makoi gi maramdamda hankinaba korkomna khanganke amasung firebasi ngasisu hongdana leire masina maram oiraga thodok adu korkomgi member party amana tawramba yai haina maikai kharada chingnaba pokpa leramlabade thodok adu korkomga mari leinade haina sengdokle Hauzilamda masida mitop singi masing khangdana amadi lepa leitana sangsilakliba yelomi gi hak mangsilakani Manipur miyam gi wakalda akan bachaitheng piribani amadi miyam gi pukning wakalda mi paiba pokhalibani asuki matik mi painingai oireba saglona sigi mathakta India lenga kama sung masigi lanmi singna ngaklo piduna lamda masigi yelomi miyambu loi chanaba aronba thoksil oina mi singna landaba demographic invasion chatharakle Tausila sida Chief Minister amasung magi lengakna India lengakna yabina ba haktengna saugatli haina maral siri hauzik yamna tujingningai oiribade Manipur tampaktana namna kundari ba maitai singi masing tharudana lamda masigi yelhau chingmi amasung masing yamjadaba purup singi masingdagi mapandagi lakpa mitop miancha masingna henkre haibasine Jiribam da mitop na yelhomi masingdagi saruk anidagi henkre Jiribam constituency da mihut oiriba ase karigumba mitop singna pamdrabade mahakpu inthuraga mitop amabu mihut ohenbagi matik mangam mitop singi makuta leire Indiana chathariba aronba agenda gi population invasion gi thauksila se mai pak pagi lambi da lakle haibane adubu jiribam da di mapung phana mai pak pa haibadu oire takpane mitop singna leptana sangsilaktuna khunda silakpagi thausil ase marai bakpu
Maribak miyambu nungsizaba Manipuri yelongmi singi thamoidade nungnangba poktabanate Aikogi ipaipu singna masigumba yumdangbana kainabagi thawng asi kanjanaba pigliba angang singda wakal pokaliba wari lairik lila drama isai nongmai kayada singthaduna miyambu tambirame lamdam asigi yelongmigi luda tongda paklaba yelongmi kanjanaba pokliba wakal ihulasi aranbanate malem pumbada lairiba kangluk phuruk khudingda fawba ihulni Manipurda yelongmi kaningbadage muknarakpa asina ayogi thakta wangkhalaktuna milak mikam violence ke phibam yaurakpa ase chumi haina kanagumba myoy amanatraga luk amage thamoida fawrakloi hainingai leite maram asina kanagumba myoy amana lanai oina natraga luk amana natraga ningtam Lanthengnariba Laibak Oibanina, India Masana Tauraga, Lalo Amada, Taisinba Yanaba, Nagamapalgi Taudogasi, Tauromloi Haininga Late, Maramasina Asigumba Toxilasi, Toktanaba, Amasung victim Oidanaba, Manipurdagi, Mitop Mayang Singh, Atubumatamda, Hankinaba, Korkongi Cherolasina, Makatare. Mairoi Singna Taxi Kasi, Tagolol Kandrabadi, Lyric Pana Haidabasu, Janafam Lairoi Haina. Students Union of Kanglai Park Suki President Janta Kumar Kuman Haikre Tera Kamnang Kaitil da Laiba Model Higher Secondary School da Pangtokiba Sukiani Suba Foundation da Wafamasi Fongdo Kibani Tauramasi da School Sigi Principal Hizam Ranjit KSA gi President Premananda Singha Susarukya Ke Tauramasi Gamari Lenana Mitoi Mihen ba Mahiroi Singda Manamatum Singyen Toke KSA gi President Premanandana Quality education purakna ba hona bada sarkar mama mapa amadi mahiroi singya choba thodang nei haike Suki President Janta Kumar na mahiroi haibasi samas ki tungi yumbini lamdam sida sakot lambida khong thangjinna ba hona bada education da ahen ba miyeng changbagi tangai fadabalai phungduke Ekona sukna sigi pandamasi ani suba sakomai kugi thorum asina school di atmosphere da lamtu semba lunanan ba Unsara Tabuki program si Sigi Sina Han to behind a point of the jet. Say Dingi, putting the Satana upon the Satana, Hariba, Nasigi, Siguna. Atoka is Kaya the soup, some other talk, you have to Wakalonsi. Ayawakanda, when you should be over, I can see that, Tanjabili. Tasiki Tarahum the Giti, Wakanda Nakiba, Tankul Nagalongi, President Gate, Mirep Oiriba. Jonathan Kangsung Ukrul Town Dagi, Noxuklom da kilometer Taruklom Kazakazeng da Sina Fangle. Maki Kogamasung Tabakta, Nomina Panbagi from Ohum Lerame, Imung Manuna Mahak, Hat Kiba Ase, NSN IM Nani Haina claim Tauraduna, Makukari Marungi Hat Ibano, Sendorakna Bada Vitore, Ukrul Police na Mahakasi Bahaksang, Asia Punipan Makairom Taba Matanda Lokatuna, Postmortem Gidama Ukrul District Hospital Tamkre. NSN IM na Marik Chumna, Sendoktriba Fauba Siba Haksang no Hede, Nakalamarom da NSN IM na Jonathan Gimatakta, Nagagi Mayokta Mahaki Mayamba, Manipur Naga People Front Ki Luching ba John Francisca. Loinana Tabak Tawi Haina Maral City. Chedak Sida ngasi pangthokani lepkiba Tangkul Nagalongi Mikal Matam Kaktana Yatokre Panbayai Mikal Asida Jonathan Yauna candidate Marina Lamba Tongnagadabani. Sama Taratare Subai Hizam Irabot Kimapok Kumon Taura More Gateway Center the Pangtokre. Irabo Celebration Committee Manipurama de More Local Council CPI Anina Puna Sinduna Pangtok Patara Maduda ICC Manipur Secretary L. Sotin Kumar AISF ki President Sanahal Vice President Dipak Yauna CPI Giluching Bamyo Singh Khanong Pok Apun Nupi Luk More Nupi Khunai Zakwat Luk Muslim Luk Minority Women Society Amade Ekodom Giluching Bakiana Sarugya Ke Wangang Kibasingna Lamyan ba Irabo Dingsing Palana se September Tha Amachupna Manipur Kansi Haiba Pandam da Pangtok Pasina Lamyan Bana Pamjaram ba Manaba Khunai Khang Bakan ba Puksel Seng ba Gun Kaya Asi Hena Sesel Hale Haina Fongluk na Ke Amarom da Congress Party na High Command gi yathang yaudabade miyam gi thabak tawba ngamdre masigi khudamde border fencing khariba yeng bachat kanu hairak padagi chatpa ngamdana leiriba sine L. Sotin Kumar na Manipur ge saktam da singnaba jinga khudka manadaba rasanti wala kaya yauriba ase praja singna thingadabane bot kana bahona bada tawroidaba thabak kaya tawba hagolagliba naharol kaya da aran balambi da chatkhinaba tawroidabani haike lektor lupa karor tanbagum achobu contractor tikadar mana lupa karor paisa tanbagum achobu businessman aman lupa kaya sen tanbagum rajniti wala gi bathok se masi khaidagi sen tanbadu numaina karor pati oirana lakpati oirana madugi
wakalomda sangsalakuna maram oiraga ngasi leiba asigina suriba nomiba adu miyami pursida makan kayagi pamom do adhikar purabak singasi miyam ta pamomdre Luching Purel Hizemi Rabot Gisa Mataratare Subamapo Kumona Lakpada KCP Kengan Basangluki Yalo Sinaikai Kumna Bulakli Lubasigi Publicity Secretary Malangan Maitena Tolok Pachero Lamada Sanglubasigi Yalo Pumna Magna Toba Sigi Mitam Jetna Lat Pagaluina Mana Lantena Baba Malay Babuning Tamba Hanjinba Lan Fam Mayaida Tawai Taduna Lantena Lepli Atoba Sigi Katopagi Tona Lingzeldi Malem Pritivida Ningsing Nariba Atoba Kayana Yengadabante Sintavana Walagadabane Losing Basigi Punsi Wari Marik Jumna Cherolasina Tamakaga Luinana Mahiro Oring Ida Satra Mabu Ozana Tina Pubagi Watokta Mahiro Mayam Konduna Ozaduki Mayok Kongzang Jangsin Cape Kongzang Asina Manipur Dadi Mahiro Singi Ahan Kongzang Ogani Ninto Kolgi Mung Manungdam Hak Nungai Tokuna Lakide Batam Leba Kipikta Maribak Manipur Buning Tamba Purukna Bagi Wakal de Lake Amang asing kai bagi mayokta Nikhil Hindu Manipur Mahasabha Linkatuna Miyambu Bab Tahalaga Amang asing Karamakhe Komtoke Mahasabha Sigi Mari Subha Mifamda Hindu Haibadu Loktokuna Manipuri Mahasabha Haina Ming Ontokuna Insolu Singamaka Chamapal Kuntrani Panda Pakhang Ba Papal Jek Firal Luching Purel Irabana Chingkhatke Magna Manipur Buning Tamna Bahonari Batanza Simakti Bharat Nasu British Ki Mayokta Ning Tamba Phangnaba Kanna Honari Bamatamne Purvanchal Pradesh Semagi Mayokta Insolu Singamaka Chamapal Nifutaretke September Kunma Thoida MDU da Achobo Mifam Ama Thorang Tobada Pungdong Bamda Thokiba Thodok Adugi Matungdagi Irabot Underground Take Insolu Singamaka Chamapal Nifumapangi October Tara Mangada Manipur Bharat Ki Fival Datin Kibadagi Liching Purel Irabot Ki Aron Balalong Kumang Sakshin Bahorake Insolu Singamaka Chamapal Yankai Mars Tada Pingang Lanmi Haina Mingthonduna Yaulup Ama Semgatke Matamadugi Burma Sarkar Ki Mayokta Lalhori Ba BCP Amade BCP Amasung Manipur Gi Red Army Haiba Ahumasid Tri-Party Semduna Conference Pangthoklaga United Front Ama Semduna Training Tongminake Front Asigi Makada Yanase Inaduna Cabo Valley Amadi Ango Chingna Konba Lam Khara Irabot Ki Control Makada Thambayanake Pingang Lanmina Insolu Singamaka Chamapal Yankai Mathogi Angan Badagi Sarkar Gi Sifai Singi Nongmai Mun Bahurake Asigumba Honabaya Ba Honaramlaga Ango Chingi Nongpok Thangba Chingkhongda Khundaba Tangbogolda Masagi Anaba Amadagi like a Nabangamdana Insolu Singamaka Chamapal Yankai Mathogi September Taratarukta Irabot Ki Punsi Aroi Baya Heptan Ke Magna Communist Party da Sarong Oiraga Lal Singna Kibagi Mahai Pangbangam Kide Adubu Magna Sukalamba Mairana Ngasi Pauba Manipur da Nganduna Lady Amarom da Cherola Sinamakha Taraduna Bharat Ki Look is Pollution Manipur da Sakatpa Purakpagi Mahuta Chugi Mahi Chuptoklaga Chugum Langtarangada Bani Ngasi Mak Watok Oiriba Manipur Myanmar Aniki Marakta Ngamkai Uchuki Matanga Bharat Sarkarna Thawoi Wawoidana Laithokliba Sima Khang Urabane Manipur Yelongaidagi Cabo Valley Kolaga Ningtiturel Gi Manipur Thangba Torban Fauba Manipur Gi Ngamkhaini Haibase Insolu Singamaka Chanipan Kuntra Marigi January Kunmanga Gi Cabo Valley na Sakhini Maharaj Bodhasanrana Piram Bas Ahum Chauba Cabo Valley Manipur Gini Haram Libase Insolu Singamaka Chamapal Kuntrani Thoida Maharaj Durasana Laukiba Fireb Adumakni Masida Sunatana Luching Purel Irabotna Burma Ki Lalhoba Communist Party Ahumna Yanakibasu Masimagni Sahi Samanga Lengdana Malemgi Puari Singna Sak Khangbiramduna Tek the Kaidana Eraklaba Manipur Gi recognized boundary bu Southor Hanba Amadi Piction Hanba Natraga Muthatpagi Hak Bharat Sarkar Gi Mukutta Leifam Tokte Manipur na Ningdama Phangnaba Matamda Burmese Ki Khutta Cabo Valley Sandoklam Labasu Hanjinbagi Matam Lakani Bharna Maikai Kaya dasu Manipur bu Machet Tanaba Kai Horakpa Thausil Thorang Kaya Taramna Oktuna Lagli Haibase Miyam Pumna Magna Kangfam Thoi Haina KCP Gi Cherol Asina Makhatare Sel Karamna Sijinagani Amadi Southok Hangadagi Habagi Matanga Nomagi Oiba Financial Literacy Awareness Program Ama Karam Awang Lekai Bamon Mandap Pangtukre Janura Microphone Manipurna Sinduna Pangtok Pathoramaduda Manipur University Gi Commerce Department Ki Assistant Professor A. Razmani Janura Microphone Gi CEO PK Kuman ICICI Gi Prudential Life Insurance Ki Rural Relationship Manager Santi Kumarna Thorma Pusing Oike PK Kuman na Yumpuri Banupi Singna Sel Tum Karamna Southok Hangadagi Amadi Sijinagadagi Habagi Matanga Kanganaba Asigumba Thorum Asi Pangtok Pani Haike Aquina Karamaina Quigi
तांजराइबा अखोगी नोंमगी खुसु मन हाइगद्रा नत्रगा अखोइना अपिकवा अखोगी इनकम सिंसे करमाइना साथुकना लंबी सेमगदगे अदुगा अखोई मसिगी हाइबा अखोगी तुंगी आशा से करमाइना माइ पाहनगदगे हाइबसिगी मसिगी पांदमदा अखोइना फाइनेंशियल लिटरेसी पांथोकसे Amadagi Marfudanipan Subai Awareness Program SDJM Higher Secondary School da Pangtokre Resource Person Oina S Dilip Dr. S Angomcha RK Ibungosna KSS Memtobi Amadi PS Phoni Mitaina Awareness Program ga Mari Lenana May Kabani Sating Bagi Matanga Wangang K Kurai Popular High School Lampakda Consumer Affairs Food and Public Distribution na ngasimiyoy amamamda Zeng KG da lupa tara-tarada Zeng KG mga pangkre Mafam aduda Kurai Kendragi MLA laktuna yengsinbaga loinana Sarkar na paikaliba tabagasi tagat pagfungdoke Praja Singhi apamba yengbiduna makatana kanaba panganbiyo haike Oren mundawan baba wat ligay makoy pini haidina obiri bani masigi danata honorable minister concerned Sri Kendra Singh Wangkai Kendragi telepati dasu cengyen bagi thabak chathake mafam aduda MLA Irabot Masa laktuna yengsinbaga loinana Praja Singhi kanagadaba yenglaga department na makatana thabak paikat haningi phongdoke Kiran tu kian loh, ane sih tu kana aku kerana kian aku tunggu sahaja loh kerana kau kerana abhor di dalam tu kan, tu ayi really ayi concern tu cuma ayi foto kerja number foto jadi soalnya ayi jadi program tu kita cover tu jadi mesti paham tu ni, senang tak. Aduh, si madu kita ambil lagi, aduh masih tahu tu ada orang tahu tu kita tu ini ni representative ini mesti kita assist orang mana mana. Praja Singhi apamba matung ina Consumer Affairs Food and Public Distribution Department na mobile cell gi khutangda mi amada cheng kg manga pirambadu kg tara pire Chingi district yauna atai tampaki district singda September kunma thoidagi mobile cell hauragani haina director ya school na phongdokre mana makha taraduna handak market ta cheng gi mamal tangkhalakpadagi Praja Singda wariba ase kharadang oirabasu koknaba department asina khongthang asilokhalakpani Hayeng Naurem Thong Hatta Golapati amasung samu makhongna chingba mafam manga da cheng yengani phongdokhe keji tara puige taragadi nomani thabu sujaraga musu chenglu jibaye akoi keji manga lawrasi sing si keji manga lawri missing kare yam imung do taragadi kira konataba thabu sudaba su yadaba na thabu sudana bagi matang lori matandadi sing konaroi do bagi sumba Praja Singhi thamoi phawjaba simba wakat haiba tare madugumba phawjabadagi akoina keji manga dagi September 3 ki numidang pung nipalom taba matanda General Headquarter PLA gi akhanaba kangbu amana Chandel District ki area da leiba Saibon Khul area da kem hangduna leiba kunmari suba sam rifles ki mathakta akanba mong da landaduna asi ana asopa nangan kre haina aina thingraba RPF na phongdorakli Franasigi Department of Publicity Chief Bankim na thorakpa cherola mada kunmari suba sam rifles ki mathakta landaruraba matungda halakpagi lambida yengnaba sing thengnaduna PLA na yamna hai singna thengnaduna makhoigi mathakta asopan nangan ke thodok ani asida PLA gi maikaida asopan amata yaukhide landaba si PLA na India bu Manipur gi lamaidagi tanthok ningtamba purakani haibagi wasak kaloinana sangsiliba lanjang gi sarukamani PLA na sangsiliba lanjang asida Indian lanmi singi mathakta ningtamdri fawba khulai thaduna landaba haibasi hongnaroidaba thong amani PLA gi war office na sangsiliba ningtamlan asibu mai pakna ba honabada thodang loriba miyam gi ningtamlan mi sing tengbang birakhiba lamdam asigi ichilina pumnamaki mafamda thagatpaga loinana makhata na lanjang asi tengbang binaba apel tawrakli Imphal West Police Commando na Pripaki kadar ani kawa asem laikai da leiba Chagi hotel amadagi ngase upung tare lom taba matanda fare district asigi SP gi cherol amada fagalaba mi ani adudi huidrom ningol salam ongbe thoishna chahi kuni thoi apokpa kunjaras ngarangbam awang laikai amasung salam deben meitei chahi kunthra taruk apokpa laikidraba ibobisak thangme bani hizam laikai dagini hare MIT gi Mairoi Singna Institute asigi principal in charge lauthok naba changchili ba khutang charai hen bagi khongjang Dabi Pangriba Fauba, Junction Kikani Hare. Kongjanga Siga Mari Lena, Vice Chancellor Ga Mairoi Singa, upon Bamipam Ama Pangtuna, Waroshin Ama Purakna Bakona Cray Edabu, Mairoi Singi Wakad, Vice Chancellor Na, Lumna, Loki Dababu Pen the Bafundogli.
बीसीना महिरोई सिंगना संगसिलिबा खोंजंग असि ओजा सिंगना इंसिनबनी हाइना फोंदोखिबा वाफम असि अरानबने संगसिनबा खोंजंग असि महिरोई सिंगना अचुंबा दाबी अमा ओइना संगसिनबनी हारे National Food Security Bill 2013 की मतंग दा मिफम अमा सेकमाई ब्लॉक कांग्रेस कमिटी ने सिंधुना अवांग सेकमाई कम्युनिटी हॉल दा पांगथोखरे थोरमसिदा एमएलए टी मंगी बाबू लोकल एमएलए केएस देवेंद्रो सेकमाई ब्लॉक कांग्रेस कमिटी की प्रेसिडेंट एन हेमंत सुसरुग्या के एमएलए देवेंद्रो ना बिल असिना मणिपुर की अपुनबा मिसिंग की सादा मरफुतरेती कानाबा फंगलगने मियाम दा फूड सिक्योरिटी कार्ड फंगननबा अकनबा थबक लौखले हाइके एमएलए टी मंगी बाबू ना सरकार ना मियाम की याइफनबा करी पाइखले हाइबा खंगमिनबा मतम ओइरे ऑपोजिशन पार्टी सिंगना कांग्रेस पु मराल सिरिबा सिंग अचुंबा ओइरोय निंगदुना मियाम दा सेंगडोक हौद्रबदी प्रजा सिंग सोइदना वारोगने अतोप पार्टी सिंगना अरानबा वाफम कया थमदुना शासन पाइनबा होनरिबा से मियाम बु वाहन गे हाइबनी फुंगलोके सैरागदी अदुसु खोइना खरगा सेंगदोकतना प्रजा सिदा खंगल लौदगदी मोइना चैरिनो चुंबो ओरो माले सरकार से करीमता तौद्र माले है चखरगदी असी यौन प्रजा की दमता मिकुप अमा मांगहंदना मसिदा होनरिब मयाम सिंग से असी अरिमबद लोन मांगिगदौरे हायना मसि खमिनदे याखन महिरुई की अकनबा इहोना लेबा कया की पॉलिटिक्स की मयोल चुमहनबा ngमखिबगुम मणिपुर की महिरुई सिंगसु लेबा की पॉलिटिक्स ता अनौबा येनिंग हुलनबा ngमगनी हाइबसिदा एमसु एमएसएफ देसाम केएसए सुक अमदे एम्स न थाजबा थमबगा लोइनना महिरुई सिंगी लुचिंगबा सेमनबगी युमफम ओइरिबा स्कूल कॉलेज अमदे यूनिवर्सिटी की स्टूडेंट यूनियन की मिखलदा तंगाई फदना तौगदबा अमदे तौरोइदबा चना पथाप सिंग सेमख्रे महिरुई सिंगासी पुनसिंदुना जॉइंट स्टूडेंट्स कोऑर्डिनेशन कमिटी अमा सेमदुना मिखल की चना पथाप तरा मरी लाउथोखरे मसिगी मनुंगदा कार्ड पोस्टर रूटीन चिंगबा येनबा अमदे मखल अमतगी कैंडिडेट अदुगी सक्ता खुदम ओइरकपा याबा थबक थौरम सिंग तौबा यारोय महिरोई सिंगी युमदा चतुना वोट खोंबा अमदे वोटर सिंगबु पिकअप तौबा यारोय वोट का मरी लेनना सक्सा हाइजानाबा टी पार्टी तौबा अथुम हाउ येनबा यारोय इलेक्शन कैंपेन मनुंगदा मय काबा निसागी पोलम खुदिंगमक कॉलेज कैंपस मनुंग अमदे मपानदा महिरोई सिंगना सिजिनबा यारोय हाइबना चिंगबा यावरे चना पथाप सिंह कैंडिडेट अमदी मरी लेनबा सिंगना ngakna चटपिनबा अपील तौरे इम्फाल मयोल मक्तेदा सिनमी मापन हाटखिबा कया अमना सोखनखिबा थौदोक अदु लाइबक थिबनी हाइना पांगन पॉलिटिकल फोरम मणिपुर ना फोंदोरकले नोंमगी खुसुमल तालगा इमुंग मनुंग पुरिबा सिनमीदा खुत्थाबा हाइबसे मीगी वैल्यू खंगदबने लैखिद्रबा अमदी सोगलबा इमुंगी अवाबदा फोरम मसिना सरुक यारे अमरोमदा सिक्योरिटी कुंगना लैरिबा इम्फाल शहरदा थोखिबा थौदोक असे यामना खंथनिंगाई ओई असिगुंबा थौदोक असे लमदम असिगी माई खुबने भारत के अतै स्टेट सिंगदा मणिपुर की मियोय कया लैरिबना असिगुंबा क्राइम तौरिबा सिंगना मुन्ना खंथबिदुना अमुक हन्ना थोक्तनबा होनसि हारे लुवांग समंगी अकोइबा मफम सिंग वार टूरिज्म ओइना सेमगलसि हाइना डिप्यूटी स्पीकर एमके प्रेसो सिमरेना हाइख्रे ngasi luwang sangbam khongnang khongda leiba luwang pokpa biodiversity park hangdokpagi thoramda deputy speaker na wafamasi phongdokhibani thoramasida mla and biren nitsugi president gopendro susarugya ke park asi manipur sarkar gi environment directorate ke sanhang makhada sengmatpani mla and biren na park asi oina bahona badalam damasigi miyam na mateng pangamdrabadi oithokloi hojik su semgat kadaba yamna watle luwang samong gi akoibada hojik lairiba cricket stadium asigi मथक्ता फुटबॉल ग्राउंड अमा अमसुंग मल्टीपर्पज इंडोर स्टेडियम अमा सेमगतनबा थौरांग तौरे इम्फाल सिटी असि यामना चिनबना मरम ओइरगा इम्फाल दगी खरा हाइडोक मफम सिंगदा सेमगत सागतपगी मथौ तारे हाइके डिप्यूटी स्पीकर एमके प्रेसो सिमरेना मफम असि हाना मोंग तादना लेरमलबसु हौजिकटी टूरिस्ट स्पॉट अमा ओइरे मतम अमदा मफम असि अनिसुबा मालेम गिलंजाउदा खुलाई थंफम ओइरम मफमनी मरम मदुना मफम असिदा वार टूरिज्म अमा ओइना सेमगतनबा होनरगनी हाइके नार्कोटिक्स एंड एफेयर्स ऑफ बॉर्डर मणिपुर नंगासे नुंगथिल पुंग अमगा मिनिट कुन ताब मतंदा मियोय अमा हेरोइन पाउडर ग्राम अहुंगा कोनना हेंगांग खोंदगी फारे फागलबा मियोय अदुदी एमडी अली जय कुनिथोय अपोकपा एमडी आईएफ अली काइरंग तेरा मखोंदगिनी मखाता नुंगथिल पुंग अहुमलम ताब मतंदा नाप के अतोपा कांगबु अमना तखेलमम लेकाइदगी कोनसम राजू जय कुंट्रा अपोकपा लेखिद्रबा राजेन कौबा मियोय अमसु एसपी कैप्सूल सामतरा निपांगा कोनना फारे हादे
Union of Social Upliftment Khuraina Restaurant Cafe amasung fast food sing niyom chumna hanglibra haina yangshiliba khongjanggi makha tarakpo oina ngase Imphal East ki tongan mafam singda drive chathabada niyomgi wangmada hangduna leiramba sing thengare Union hana thamkiba wafam sing ngakna chalamdabagi damal restaurant taruk hangdana bakhangan khre Union changsilagliba khongjanga sida lamdama sigi civil society organization maira pabi singna mateng pangbina ba appeal tawre Milalan lamdamasida lola madimayak sakot na nabalingkat kiba sa hitara mapung pare luina na lubasigi apun ba mipam ama September tara mga da pangtok tuna hanagi pangtok kiba tabak taram singdagi hena yangsin bangam na ba pana singi tapupo sing pangtok chaktok kre lola masung mayak sakot na ba milal na lokalag liba tabak taram sing jerola sinapaladuna ingsolusingani tara humdoy August ha asi lamyan Lonyan khandok pa tha haina chai kudingi tawram pangthok lagani masida miyam pumna magna pungning thoga pinaba apil tawri Samaj ki yaifana ba hona bada Best Pandan Best Individual Award panglaklaba L Amrendra Sharma People's Right Initiative in Social Mobilization ya School Hiru Hanbana MFDC ki Preview Theatre okre award si National Trust Ministry of Social Justice and Empowerment apirak pani New Delhi da September mari da pangthok ki bathoram amada khusinnarak pani hade Protection and Preservation Committee Manipur gi makhada AMPFA IFMJSCC amasung loksalna punsinduna lamyanba irabot ningsing thoram observation committee na lamyanba irabot ki maming khak ningsing ba toklase magi wakhalol su tung hanba haurasi haiba thoram ngarang huikap awang lekai community hall da pangthokre thoram asida observation committee gi convener TS Iboyaima ko convener Joy Nongmai Them su sarukya khe thoram asi makhata na ngase su uyumpok maning lekai da pangthokhe hauji sanamagi pau Ngasi sanamagi paugda Kumukcham Joy Kisana Sinduna Kumalampak Main Stadium da chathariba Nepalak Suba Manipur State League ngasi sana khiba ahanba match ta defending champion SSU Singjamaina USA Khuraibu goal amasino da maithiba pikre SSU Singjamai gi amata ngairaba goal adu match adugi minute kun changlakpa matamda Riyaz Khana chanduna mai pakhibane match adu da USA Khuraibu Kurai su goal onthok na ba yamna kana hona ke adubu goal amata onthok pangam kide ani suba match ta Manipur Police Sports Club na draw kwa kaithel bu goal ama sinoda maiti papi kre Manipur Police Sports Club amade draw ahan ba half ta goal amata chanaba ngam kide adubu second half ki minute marfuni pan changlak ko matam da Nilakanta na goal onthok pangam ke Auzi phawada SSU match ani sana bada match animak mai paktuna mangjil thana chatle hayeng gi ahan ba match ta KSC amade M Khabam Anina ahanba match ta sanaragani ani suba match ta Neroka amade JFC Anina lamba tongnaragani Imphal West District Football Association Sindunanga Sidagi Malongi YWC ground da Tararak Suba L Suniti Baladevi Memorial Senior Women Football League Hogdokre League Tournament asigi ahoba match ta Manipur Police Sports Club na Kripsa Narim Thongbu goal amasino da maiti papi kre Manipur Police Sports Club ki amata ngairaba goal adu match adugi minute nifu taruk changlakpa matamda o bembem na chankhibani West Bengal State University Brasata Pangthoka Tauriba East Zone Inter-University Men Football Tournament ta Manipur University ki team na saruk yarnabagi damak hayeng September 30 dagi training kam coaching gi damak University asigi Assistant Director of Sports ta numijung ba pung ama taba matam da mari leina bache sang single loina report tawna ba khangalakli Thailand ki Bangkok ta thas ki taram doi dagi tara taruk pawo pangthok khiba kullak suba Thailand Open Fencing Championship ta medal or laba Manipur gi sanaroi sing ase airport tamiyam na okre championship aduda India gi miyoi kuntrana saba team aduda Manipur dagi official amadi fencer tara mangana sarugya ke championship aduda Indiana bronze medal ahum lobangam ke bronze medal ahumak Manipur masana lawr ke medal fanglaba fencer sing adudi EP da Sharma Sakhi foil da M Usarani amade EP gi team event da Lingthoi K Lakshmi Sharma Sakhi amade W Joseph Figi team asina bronze medal lobangam lakhibani championship aduda official oina saruk yaruba Manipur Fencing Association gi secretary Ranjit na handaki championship aduda Indiana medal yamna lobangam kidaba adu atopa state ki sanaroi singa state asigi sanaroi singa team combination chana dabadagi medal yamna lobangam dabagi achobu maram ni haina phungdokhi
Hojik ngasi gi oi bai ngasagi pauda ICAR Lampel Pata ki phangba pau gi matungina ngasi khwaide ka saba degree Celsius 38.8 khwaide ki ingba degree Celsius 22.ama nungsita yawba ising maning chang ayuk ta da marfutare nungthil dana chada humudra nipan nongjugi chang 0.2 millimeter ni hojere bada maroi ba pau mukhana Indo-Myanmar border fencing waroshin leitring ai da Manipur gi lamda Myanmar na una sambal khajilakle Political parties sing yapon ba mifam kaungna ba CPI na dabi tokre amadi World Bamboo Day gi thoram Manipur da su pangthukre ngasi go na dia STV pizza ba matang solution jare mieng tabir ba singbo amukahna khurum jare